ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯃꯍꯧꯁꯥꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 8ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯉꯥꯡꯃꯤꯟꯅꯔꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦ ꯑꯣꯏꯕꯗꯨꯅ ꯄꯦꯁꯦꯟꯁꯨ ꯊꯣꯏꯅ ꯌꯥꯝꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯃꯦꯗꯤꯁꯤꯟꯒꯤ ꯑꯣꯏꯕꯗꯨꯅ ꯑꯍꯜ ꯈꯔ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯈꯛꯇꯃꯛ ꯃꯁꯥ ꯌꯦꯡꯕ ꯂꯥꯛꯏ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕꯗꯨꯒ ꯃꯣꯔꯅꯤꯡ ꯁꯤꯐ ꯐꯥꯎꯕ ꯂꯣꯌꯥꯉꯝꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤ ꯄꯨꯡ 11:30 ꯈꯔ ꯍꯦꯜꯂꯛꯄꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁ꯭ꯇꯥꯐ ꯑꯇꯩꯗꯁꯨ ꯆꯠꯀꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯄꯅꯤ ꯅꯨꯄꯥꯗꯣ ꯂꯥꯞꯇꯛꯅ ꯁꯔꯖꯟ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯥꯛꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯈ꯭ꯔꯤꯁꯇꯤꯒꯤ ꯔꯨꯝ ꯃꯄꯥ ꯌꯧꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯆꯤꯡꯈꯩꯅ ꯂꯣꯟ ꯌꯦꯡꯂꯤꯕꯗꯨ ꯃꯥꯁꯨ ꯎꯔꯤ ꯆꯤꯡꯈꯩꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯣꯏꯁꯨ ꯉꯝꯗ꯭ꯔꯦ ꯂꯣꯌꯥꯗꯤ ꯃꯈꯣꯡ ꯊꯥꯡꯕꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯂꯣꯌꯥꯉꯝꯕꯁꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯈꯩꯁꯨ ꯊꯣꯡꯖꯨꯜ ꯃꯄꯥꯗꯨꯗ ꯈ꯭ꯔꯤꯁꯇꯤꯅ ꯃꯅꯨꯡꯗ ꯑꯍꯜ ꯑꯃ ꯌꯦꯡꯂꯤꯕꯗꯣ ꯎꯅ ꯃꯆꯤꯟꯗꯨꯗꯩ ꯇꯞꯅ ꯁꯣꯜꯂꯤ ꯃꯃꯥꯏꯁꯦ ꯍꯥꯏꯐꯦꯠꯇ ꯑꯣꯏꯁꯨ ꯊꯣꯡꯂꯣꯝꯁꯤꯗ ꯌꯦꯡꯂꯛ ꯌꯥꯔꯤꯕꯣꯅꯤ ꯂꯣꯌꯥꯉꯝꯕꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯍꯜ ꯁꯣꯛꯂꯤꯁꯦ ꯃꯤꯁꯨ ꯐꯅꯕ ꯌꯦꯡꯂꯤꯅꯤ ꯁꯣꯛꯇꯕ ꯅꯉꯣꯟꯗ ꯀꯃꯥꯏ ꯌꯦꯡꯂꯛꯇꯣꯏꯕ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯈꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯡꯗꯨ ꯈꯪꯏꯟ ꯏꯜꯂꯒ ꯇꯨꯁꯤꯜꯂꯦ ꯈ꯭ꯔꯤꯁꯇꯤꯁꯨ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯈ ꯌꯦꯡꯂꯛꯏ ꯔꯨꯝꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯂꯣꯌꯥꯉꯝꯕꯗꯤ ꯅꯣꯛꯂꯒ ꯈ꯭ꯔꯤꯁꯇꯤꯗ ꯇꯞꯅ ꯀꯧꯔꯛꯏ ꯄꯦꯁꯦꯟ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯈ꯭ꯔꯤꯁꯇꯤ ꯂꯣꯏꯔꯗꯤ ꯑꯩ ꯃꯔꯨꯞꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯝꯇ ꯌꯦꯡꯕꯤꯒꯦꯔꯥ ꯈ꯭ꯔꯤꯁꯇꯤꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗ ꯃꯆꯤꯟꯗꯨꯗꯩ ꯁꯣꯜꯂꯛꯏ ꯍꯥ ꯂꯣꯌꯥꯉꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯇꯨꯁꯤꯜꯂꯤꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯣꯌꯥꯉꯝꯕꯕꯨ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯦꯟꯃꯥꯟ ꯇꯥꯍꯧꯗꯅ ꯑꯅꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯂꯒ ꯈꯣꯡꯗꯨ ꯊꯥꯡꯂꯤ ꯆꯤꯡꯈꯩꯁꯨ ꯗꯦꯅꯦꯜꯅ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟ ꯔꯣꯝꯗ ꯂꯥꯛꯏ ꯌꯨꯔꯣꯂꯣꯖꯤꯁ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯣꯏꯅ ꯄꯨꯔꯒ ꯂꯩꯕ ꯗꯦꯅꯦꯜ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝꯒꯤ ꯃꯅꯥꯛꯇꯝꯅ ꯆꯤꯡꯈꯩꯁꯨ ꯂꯣꯌꯥꯉꯝꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯅꯨꯄꯥ ꯑꯃꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯍꯟꯅꯕ ꯃꯥꯒꯤ ꯔꯨꯝꯗꯨꯗꯩ ꯊꯣꯛꯂꯛꯄ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯅ ꯆꯤꯡꯈꯩꯒ ꯂꯣꯌꯥꯉꯝꯕꯒ ꯋꯥꯏꯔꯔꯦ ꯗꯦꯅꯦꯜꯅ ꯆꯤꯡꯈꯩ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯥꯛꯏꯁꯤꯅ ꯆꯤꯡꯈꯩꯁꯨ ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯣꯌꯥ ꯍꯥꯏꯕ ꯃꯥ ꯁꯛꯇꯥ ꯊꯤ ꯉꯧꯔꯒ ꯌꯥꯁꯤ ꯌꯥꯎꯔꯛꯇꯕ ꯃꯍꯥꯄꯥꯄꯤꯁꯤꯅꯅꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯃꯨꯛ ꯆꯣꯞꯍꯜꯂꯦ ꯗꯦꯅꯦꯜꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯆꯣꯞꯍꯜꯂꯒꯦ ꯍꯥꯏꯁꯤꯕꯣ ꯅꯪꯕꯣ ꯂꯣꯌꯥꯉꯝꯕꯁꯨ ꯅꯣꯛꯂꯒ ꯑꯣꯅꯦ ꯆꯤꯡꯈꯩꯁꯦ ꯃꯥꯏ ꯅꯨꯄꯤꯗꯨꯝ ꯂꯩꯔꯝꯃꯤꯕ ꯑꯗꯩꯗ ꯑꯩꯅ ꯇꯨꯡꯗꯩ ꯈꯪꯍꯜꯂꯒ ꯏꯀꯥꯏꯍꯟꯕ ꯑꯗꯨꯏꯅꯦ ꯅꯪ ꯅꯅꯥꯛꯇꯝꯅ ꯑꯩ ꯈꯨꯗꯥꯡꯒꯁꯦ ꯆꯤꯡꯂꯒ ꯄꯨꯔꯛꯂꯤꯁꯦ ꯗꯦꯅꯦꯜꯁꯨ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯆꯤꯡꯈꯩꯒꯤ ꯃꯔꯤꯡ ꯖꯨꯝꯗꯨꯗ ꯄꯣꯞ ꯊꯥꯔꯒ ꯑꯣꯛꯇꯕꯣ ꯅꯪꯗꯤ ꯌꯥꯝꯕ ꯉꯝꯃꯤꯅꯦ ꯑꯩꯐꯥꯎ ꯅꯨꯄꯤ ꯂꯨꯝ ꯆꯠꯄ ꯀꯤ ꯂꯩꯔꯀꯥꯟꯁꯤꯗ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯄꯨꯜꯂꯦꯅ ꯂꯨꯝ ꯂꯥꯛꯏꯅꯦꯕ ꯆꯤꯡꯈꯩꯁꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯏ ꯀꯀꯥ ꯃꯤꯡꯊꯣ ꯐꯣꯡꯗꯧꯕ ꯅꯣꯏꯅꯤꯗꯩ ꯍꯥꯟꯅꯅꯦ ꯑꯩꯗꯤ ꯇꯦꯇꯦꯔꯥ ꯇꯦꯗꯣꯡ ꯇꯧꯗꯧꯔꯤꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯍꯥꯏꯅ ꯑꯃ ꯐꯪꯈ꯭ꯔꯦ ꯑꯩꯁꯨꯅꯦ ꯆꯍꯤꯁꯦ ꯀꯌꯥꯅꯣꯝ ꯂꯣꯠꯂꯨꯔꯒ ꯊꯦꯡꯅꯔꯤꯅꯤ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ ꯑꯩꯒꯤ ꯈꯨꯠꯇꯩ ꯅꯥꯊꯣꯛꯍꯟꯕ ꯌꯥꯗꯕ ꯈꯪꯉꯦꯅ ꯑꯩꯗꯤ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯏ ꯅꯨꯡꯇꯤꯒꯤꯁꯨ ꯂꯥꯛꯇꯧꯔꯤꯝꯅꯤ ꯈꯪꯉꯦꯗꯅ ꯃꯥꯏ ꯊꯥꯏ ꯕꯣꯏ ꯂꯣꯌꯥꯉꯝꯕꯁꯨ ꯆꯤꯡꯈꯩꯒꯤ ꯉꯥꯏꯍꯥꯛ ꯐꯔꯛꯇꯨ ꯇꯥꯔꯕ ꯇꯨꯡꯗ ꯁꯤꯔꯤꯌꯁ ꯊꯥꯅ ꯇꯞꯅ ꯍꯪꯉꯛꯏ ꯍꯣꯏꯁꯦ ꯑꯗꯣ ꯅꯪ ꯁꯤꯗ ꯈ꯭ꯔꯤꯁꯇꯤ ꯌꯦꯡꯕ ꯈꯛ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯆꯤꯡꯈꯩꯅ ꯍꯣꯅꯦ ꯑꯩ ꯉꯁꯤ ꯍꯌꯦꯡꯁꯦ ꯊꯕꯛ ꯈꯔ ꯀꯣꯝꯃꯤ ꯑꯗꯨꯏ ꯑꯩꯈꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ ꯎꯅꯔꯨꯁꯦꯅ ꯅꯕꯥꯅꯤ ꯍꯧ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯪꯗꯧ ꯅꯠꯇ꯭ꯔꯣ ꯅꯕꯥꯅꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯋꯥꯠꯂꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯗꯦꯅꯦꯜꯅ ꯑꯩꯗꯤ ꯂꯣꯏꯔꯦ ꯂꯣꯌꯥꯒꯤꯗꯤ ꯈꯪꯗꯦ ꯂꯣꯌꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏ ꯑꯩꯁꯨ ꯗ꯭ꯌꯨꯇꯤꯕꯨꯗꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯔꯁꯤ ꯌꯥꯅꯤ ꯑꯩꯗꯤ ꯌꯥꯔꯤꯛ ꯉꯥꯟꯕꯗꯣ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗꯩ ꯑꯃꯨꯛꯐꯥꯎ ꯎꯅꯗ꯭ꯔꯤꯕꯅꯤ ꯆꯤꯡꯈꯩꯅ
ꯍꯔꯦꯗ ꯄꯤꯌꯣ ꯁꯛꯀꯦ ꯇꯥꯗ ꯅꯪꯗꯤ ꯂꯥꯏꯔꯗꯅꯅꯦ ꯅꯅꯥꯏ ꯑꯩꯍꯥꯛꯁꯨꯅꯦ ꯃꯗꯨꯏ ꯅꯣꯁꯇ꯭ꯔꯣꯗꯣ ꯑꯃꯨꯛꯇ ꯍꯦꯟꯅ ꯎꯅꯗ꯭ꯔꯤꯕꯅꯤ ꯗꯦꯅꯦꯜꯅ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯆꯠꯂꯁꯦ ꯏꯍꯦ ꯉꯁꯤꯗꯤ ꯃꯣꯏ ꯑꯣꯐꯤꯁꯇꯩ ꯐꯥꯔꯒ ꯄꯨꯔꯁꯤꯔꯣ ꯑꯗꯨꯒ ꯀꯥꯏꯗꯅꯣꯃ ꯉꯥꯎꯊꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯆꯤꯡꯈꯩꯅ ꯑꯩꯈꯣꯏ ꯑꯒ꯭ꯌꯥ ꯇꯥꯇꯣꯟ ꯍꯥꯏꯔꯛꯄꯁꯤꯃ ꯄꯣꯞ ꯄꯣꯞ ꯍꯦꯛꯇ ꯇꯥꯕ ꯂꯣꯌꯥꯉꯝꯕꯅ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯆꯥꯕ ꯌꯥꯕꯗꯣ ꯑꯗꯨꯅ ꯑꯩ ꯌꯦꯡꯂꯛꯑꯒꯦ ꯗꯦꯅꯦꯜꯅ ꯀꯥꯏꯕ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯁꯣꯝꯅ ꯇ꯭ꯔꯤꯠ ꯇꯧꯒꯦ ꯍꯥꯏꯕꯕꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯁꯨ DC ꯑꯣꯐꯤꯁ ꯇꯝꯅ ꯊꯧꯕꯥꯜ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯨꯅ ꯂꯥꯛꯏ꯫ ꯂꯣꯌꯥꯉꯝꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯗꯨꯀꯥꯟ ꯑꯃꯗ ꯑꯆꯥꯄꯣꯠ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯆꯪꯂꯛꯏ꯫ ꯒꯦꯠ ꯀꯤꯄꯔ ꯂꯩꯔꯝꯂꯤꯕꯗꯨꯁꯨ ꯆꯤꯡꯈꯩ ꯑꯃꯗꯤ ꯗꯦꯅꯦꯜꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯀꯌꯥ ꯂꯩꯇꯕ ꯃꯥꯜꯂꯤ ꯁꯥꯔ, ꯑꯗꯣ ꯁꯥꯔꯕꯨꯗꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ꯫ ꯆꯤꯡꯈꯩꯅ ꯍꯣꯏ ꯇꯥꯗ, ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯂꯥꯛꯏꯅꯦ꯫ ꯍꯣꯏ ꯁꯥꯔ, ꯆꯪꯕꯤꯔꯣ, ꯎꯅꯕꯤꯔꯣ꯫ ꯂꯣꯌꯥꯉꯝꯕꯁꯨ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯌꯥꯕ ꯈꯔ ꯂꯩꯔꯒ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯒꯦꯠ ꯀꯤꯄꯔ ꯂꯩꯔꯝꯂꯤꯕꯗꯨꯁꯨ ꯂꯣꯌꯥꯉꯝꯕ ꯎꯕꯗ ꯁꯥꯔ ꯑꯇꯩꯁꯨ ꯆꯪꯈ꯭ꯔꯕꯅꯤ, ꯍꯦꯛꯇ ꯆꯪꯕꯤꯌꯨ꯫ ꯍꯣꯏ ꯇꯥꯗ꯫ ꯂꯣꯌꯥꯉꯝꯕꯁꯨ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯑꯣꯐꯤꯁꯇꯨ ꯌꯧꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯃꯥꯁꯨ ꯆꯦꯈꯥꯎ ꯑꯅꯤꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯀꯣꯜꯗꯨ ꯄꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯍꯜꯂꯣ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥꯅ ꯂꯣꯌꯥ, ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯅꯪꯕꯣ? ꯆꯤꯟꯗꯦꯗ, ꯑꯩ ꯌꯥꯔꯛ ꯃꯅꯥꯛꯇ ꯂꯥꯛꯏꯌꯦ꯫ ꯂꯩꯁꯅꯥꯁꯨ ꯂꯣꯌꯥꯉꯝꯕꯗ ꯄꯥꯎ ꯑꯃꯗ ꯍꯥꯏꯖꯒꯦ ꯈꯟꯕꯅꯤ꯫ ꯍꯥꯏꯖꯔꯛꯀꯦ ꯈꯜꯂꯤꯕ ꯄꯥꯎꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯥꯔꯛ ꯉꯥꯟꯕꯒꯤꯅꯤ꯫ ꯂꯩꯁꯅꯥꯅ ꯑꯣ, ꯌꯧꯔꯕꯣ? ꯂꯣꯌꯥꯉꯝꯕꯁꯨ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯑꯣꯐꯤꯁꯀꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯍꯣꯏ ꯌꯧꯔꯦ꯫ ꯅꯇꯣꯝꯇꯔꯣ? ꯃꯥ ꯎꯅꯕ ꯆꯠꯂꯤꯕꯣ? ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯏꯌꯦ, ꯀꯩꯝ ꯇꯧꯍꯜꯂꯛꯑꯣꯏꯗ, ꯑꯩꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯍꯜꯂꯛꯑꯒ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯛꯀꯦ꯫ ꯂꯩꯁꯅꯥꯁꯨ ꯅꯣꯛꯂꯒ ꯃꯥꯗꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯕ ꯃꯄꯥꯟ ꯊꯣꯛꯄꯅꯤ꯫ ꯍꯟꯗꯛꯇꯤ ꯂꯣꯌꯥꯉꯝꯕꯗꯨ ꯌꯥꯔꯛ ꯉꯥꯟꯕꯗ ꯌꯦꯡꯂꯛꯑꯒ ꯑꯩꯅ ꯃꯔꯝ ꯇꯝꯂꯛꯀꯦ, ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯣꯌꯥꯉꯝꯕꯅꯒ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯦꯟꯅ ꯂꯣꯌꯥꯉꯝꯕꯗ ꯆꯥꯗꯣꯏꯒ ꯌꯦꯡꯂꯛꯏ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯁꯣꯜꯂꯤꯕꯅꯤ꯫ ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯖꯥꯠꯂꯣ ꯁꯤꯕꯣ? ꯂꯣꯌꯥꯉꯝꯕꯅ ꯍꯣꯏ, ꯊꯝꯂꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯂꯣꯌꯥꯁꯨ ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯈ꯭ꯔꯒ ꯃꯇꯥꯎ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯩꯒ ꯗꯦꯅꯦꯜꯒꯁꯨ ꯅꯣꯛꯄ ꯊꯤꯡꯂꯒ ꯌꯥꯔꯛ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯣꯐꯤꯁꯁꯤꯗ ꯉꯥꯎꯕꯗꯤ ꯀꯌꯥ ꯐꯖꯔꯔꯣꯏ, ꯀꯥꯏꯗꯅꯣꯃ ꯄꯨꯂꯞ ꯉꯥꯎꯔꯨꯁꯤꯔꯣ? ꯂꯣꯌꯥꯉꯝꯕꯁꯨ ꯆꯦꯈꯥꯎ ꯑꯅꯤꯗꯨ ꯎꯠꯂꯒ ꯑꯩꯗꯤ ꯇꯌꯥꯔꯤ ꯂꯩꯔꯦ꯫ ꯗꯦꯅꯦꯜꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯣꯡꯂꯣꯝꯗ ꯊꯤꯜꯂꯒ ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯆꯠꯄꯤꯁꯦ꯫ ꯆꯤꯡꯈꯩꯁꯨ ꯌꯥꯔꯛ ꯉꯥꯟꯕꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯒ ꯇꯜꯂꯦ ꯍꯥꯏꯔꯣ ꯅꯪꯕꯣ? ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯅꯨꯄꯥ ꯑꯃꯁꯨ ꯈꯨꯝꯂꯛꯏ꯫ ꯇꯟꯗꯦ, ꯆꯠꯁꯦ꯫ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯅꯤ, ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯃ ꯍꯦꯛꯇ ꯈꯨꯝꯂꯛꯄꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯗꯦꯅꯦꯜꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯒ ꯂꯣꯌꯥꯉꯝꯕꯒꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯃꯇꯥ ꯖꯦꯂꯤꯅꯥꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯃꯤꯟꯅꯕꯅꯤ꯫ ꯂꯝꯕꯤꯗ ꯀꯅꯥ ꯂꯩꯔꯤ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯃꯕꯥꯅꯤꯒꯤ ꯊꯣꯛꯄ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯖꯦꯂꯤꯅꯥꯅ ꯂꯥꯟ, ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯥꯛꯄ꯭ꯔꯥ ꯇꯨꯡꯗ? ꯂꯥꯡꯉꯝꯕꯤꯁꯨ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯎꯏ, ꯃꯥꯁꯨ ꯂꯥꯞꯇꯛꯅ ꯖꯦꯂꯤꯅꯥꯒꯤ ꯃꯕꯨꯡ ꯀꯔꯟꯖꯤꯠꯀ ꯃꯥꯒꯤ ꯃꯔꯨꯞ ꯑꯦꯂꯦꯛꯁꯀ ꯇꯞꯅ ꯂꯥꯛꯄꯗꯣ꯫ ꯇꯨꯡꯗ ꯂꯥꯛꯑꯦ꯫ ꯌꯥꯝ ꯋꯥꯕꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ, ꯀꯩ ꯕꯤꯠꯇꯕꯨꯅꯣ ꯈꯪꯗꯦꯕ ꯑꯩꯁꯦ ꯀꯣꯏꯁꯦꯟ ꯍꯦꯛ ꯁꯥꯟꯅꯔ ꯂꯩ ꯍꯥꯏꯕ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯅꯣꯛꯂꯒ ꯅꯕꯨꯡ ꯑꯃ ꯂꯩꯔꯒ ꯁꯦꯟꯅꯕꯤꯔꯤꯁꯦ ꯐꯗ꯭ꯔꯣ? ꯑꯩꯗꯤ ꯏꯄ꯭ꯋꯥꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ, ꯃꯥꯁꯨ 10 ꯀꯥꯔꯛꯄꯅꯤ ꯌꯦꯡꯉꯨ꯫ ꯀꯟꯅ ꯃꯁꯥꯒꯤ ꯍꯣꯠꯅꯕ ꯃꯇꯥꯡꯁꯨ ꯑꯣꯏꯔꯦ꯫ ꯑꯩ ꯁ꯭ꯀꯨꯜ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯐꯥꯎ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯏ ꯁꯔꯨꯛ ꯉꯟꯇꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯏꯃꯥ ꯁꯪꯉꯒ ꯂꯩꯔꯝꯃꯨ ꯍꯥꯏꯔꯕꯅꯤ꯫ ꯖꯦꯂꯤꯅꯥꯅ ꯏꯃꯥꯕꯨ ꯈꯖꯤꯛꯐꯥꯎ ꯃꯁꯥ ꯐꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ?
ꯍꯥꯟꯅꯩ ꯍꯥꯃꯨ ꯍꯥꯃꯨꯅꯤꯗ ꯖꯦꯂꯤꯅꯥ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯅꯥꯕꯁꯦ. ꯑꯁ ꯌꯥꯝ ꯈꯟꯖꯟꯒꯅꯣꯕ. ꯑꯩꯁꯨ ꯄꯥꯈꯠꯂꯦꯕ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯑꯗꯤ. ꯏꯃꯥꯗꯣ ꯊꯨꯅ ꯐꯅꯤꯁꯦ. ꯌꯥꯝ ꯈꯟꯖꯟꯅꯣꯕꯀꯣ. ꯈꯪꯍꯧꯗꯦ ꯅꯥꯀꯟꯗ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯡꯉꯝꯕꯤꯕꯨ ꯀꯧꯔꯛꯏ. ꯂꯥꯡꯉꯝꯕꯤ. ꯂꯥꯡꯉꯝꯕꯤꯁꯨ ꯐꯠ ꯂꯩꯊꯣꯛꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯁꯛꯇꯨ ꯎꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯀꯥ, ꯁꯤꯗꯗꯤ ꯀꯩꯗꯧ ꯂꯥꯛꯑꯝꯃꯤꯕ? ꯌꯥꯏꯐꯕꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯃꯥꯒꯤ ꯃꯇꯥꯎ ꯈ꯭ꯔꯤꯁꯇꯣꯄꯔꯗꯤ ꯐꯥꯛ ꯅꯣꯛꯊꯣꯛꯂꯛꯂꯦ. ꯈ꯭ꯔꯤꯁꯇꯣꯄꯔꯅ, ꯐꯖꯔꯦꯅꯦ ꯁꯤꯗꯤ. ꯐꯖꯔꯦꯕ. ꯀꯀꯥ ꯃꯤꯡꯊꯣꯜ ꯐꯪ ꯂꯩꯔꯝꯃꯦꯅꯦ ꯅꯪꯗꯤ. ꯌꯥꯏꯐꯕꯁꯨ ꯂꯥꯡꯉꯝꯕꯤꯅ ꯍꯦꯛ ꯍꯦꯛ ꯀꯀꯥ ꯍꯥꯏꯅ ꯃꯉꯣꯟꯗ ꯀꯧꯕꯁꯤ ꯃꯥꯒꯤꯗꯤ ꯏ ꯀꯥꯕꯤꯅꯤ. ꯃꯇꯥꯎꯒꯤ ꯄꯨꯛꯆꯦꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯂꯒ, ꯆꯟꯗꯥꯟ, ꯅꯪ ꯇꯨꯃꯤꯟ ꯉꯥꯛ ꯂꯩꯌꯨ. ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯒꯦ. ꯈ꯭ꯔꯤꯁꯇꯣꯄꯔꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯕꯗ ꯃꯌꯥ ꯍꯤꯒꯠꯂꯝꯕꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯣꯏꯗꯈꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ. ꯂꯥꯡꯉꯝꯕꯤꯁꯨ ꯌꯥꯏꯐꯕꯅ ꯑꯁꯨꯝꯅ ꯂꯩꯔꯝꯕꯁꯤꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ. ꯀꯀꯥ, ꯀꯩꯅꯣ? ꯁ꯭ꯋꯥꯏꯗ ꯊꯕꯛ ꯂꯩꯔꯤꯔꯣ? ꯅꯠꯇ꯭ꯔꯒ ꯅꯦꯅꯦ ꯂꯨꯝꯕ ꯂꯥꯛꯏꯔꯣ? ꯂꯥꯡꯉꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯐꯕꯁꯨ ꯆꯥꯗꯣꯏꯒ ꯌꯦꯡꯂꯛꯏ. ꯅꯪ ꯀꯀꯥ ꯍꯥꯏꯗꯣ ꯀꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯤ. ꯑꯩꯒꯤꯀꯣ ꯉꯁꯤ ꯏ ꯀꯥꯔꯛꯇꯅꯅꯦ ꯒꯥꯔꯤꯁꯤꯗ ꯍꯥꯞꯄꯒ ꯄꯨꯅꯤ. ꯑꯗꯩꯗꯤ ꯅꯦꯅꯦ ꯃꯆꯥ ꯑꯣꯟꯒꯦꯔꯣ ꯅꯪ? ꯀꯀꯥ, ꯑꯩꯅꯅꯦ ꯏꯇꯩꯗ ꯇꯥꯛꯊꯣꯛꯑꯗꯤ ꯅꯪ ꯐꯨꯖꯖꯅꯤ. ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗ ꯇꯥꯛꯊꯣꯛꯑꯒ ꯀꯩꯗꯧꯗꯣꯏꯕ ꯅꯪꯅ? ꯑꯗꯣ ꯉꯥꯏꯈꯣ, ꯁ꯭ꯀꯨꯜ ꯍꯜꯂꯛꯏꯔꯣ ꯅꯪꯕോ? ꯃꯥꯗꯤ ꯀꯅꯥꯅꯣ? ꯅꯃꯥꯟꯅꯕꯤꯔꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯁꯨꯅꯤ. ꯃꯃꯤꯡꯅ ꯖꯦꯂꯤꯅꯥ ꯀꯧꯕꯅꯤ. ꯖꯦꯂꯤꯅꯥꯗꯤ ꯉꯁꯥꯏꯗꯩ ꯋꯥ ꯂꯥꯡꯒ ꯉꯥꯡꯗꯈꯩ ꯆꯞ ꯂꯦꯞꯂꯒ ꯂꯩꯖꯕꯅꯤ. ꯂꯥꯡꯉꯝꯕꯤꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯗꯨꯅ ꯃꯁꯛ ꯇꯥꯛꯂꯕꯗꯨꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯖꯩ. ꯂꯥꯡꯉꯝꯕꯤꯁꯨ ꯌꯥꯏꯐꯕꯗ ꯃꯤꯠꯆꯤ ꯈꯠꯂꯒ, ꯀꯀꯥ, ꯖꯦꯂꯤꯅꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ? ꯈꯪꯍꯧꯗꯦ ꯈ꯭ꯔꯤꯁꯇꯣꯄꯔꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯈꯨꯝꯂꯛꯏ. ꯐꯖꯩꯕꯣ, ꯑꯩꯗꯤ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ. ꯖꯦꯂꯤꯅꯥꯁꯨ ꯇꯨꯃꯤꯟ ꯂꯩꯖꯔꯝꯕꯅꯤ. ꯈ꯭ꯔꯤꯁꯇꯣꯄꯔꯒꯤ ꯋꯥꯍꯩꯗꯨꯗ ꯃꯆꯤꯡꯁꯨ ꯀꯥꯔꯛꯏ. ꯏꯁ, ꯍꯅꯨꯕꯁꯤꯅꯁꯨ ꯑꯩ ꯀꯣꯏꯅꯤꯒꯥꯏ. ꯌꯥꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯀꯔꯟꯖꯤꯠꯀ ꯑꯦꯂꯦꯛꯁꯀꯁꯨ ꯂꯥꯡꯉꯝꯕꯤꯒ ꯖꯦꯂꯤꯅꯥꯒꯕꯨ ꯀꯧꯔꯛꯏ. ꯂꯥꯡꯉꯝꯕꯤ, ꯖꯦꯂꯤꯅꯥ. ꯌꯥꯏꯐꯕꯁꯨ ꯐꯠ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯔꯟꯖꯤꯠ ꯑꯣꯏꯔꯝꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯨꯁꯨ ꯁꯣꯟꯖꯩ. ꯀꯔꯤꯅꯣ ꯁꯤ ꯑꯉꯥꯡꯁꯤꯕꯨ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯩꯁꯤꯕꯨ? ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯑꯩ ꯕꯤꯇꯨꯁꯦ ꯂꯨꯝꯃꯤꯖꯥꯠꯂꯣ? ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯨ? ꯃꯤ ꯂꯝꯕꯤꯁꯤꯗ ꯊꯣꯛ ꯌꯦꯠꯂꯤꯗ. ꯀꯔꯟꯖꯤꯠꯅ, ꯂꯥꯡꯉꯝꯕꯤ, ꯅꯪ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯌꯨꯝ ꯆꯪꯈꯤꯔꯣꯏꯗ꯭ꯔꯣ? ꯌꯥꯏꯐꯕꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯂꯥꯡꯉꯝꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ. ꯀꯩꯅꯣ? ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯥ ꯍꯥꯏꯁꯦ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯂꯥꯡꯉꯝꯕꯤꯅ, ꯌꯥꯝ ꯀꯟꯕꯗꯤ ꯅꯠꯇꯦꯗ ꯀꯀꯥ. ꯌꯥꯏꯐꯕꯅ, ꯑꯗꯣ ꯑꯩ ꯏꯃꯥꯗꯣ ꯎꯅꯤꯡꯉꯦ. ꯑꯩ ꯌꯨꯝ ꯆꯪꯂꯛꯄ ꯌꯥꯒꯗ꯭ꯔꯣ? ꯀꯥꯏꯕ꯭ꯔꯣ ꯌꯥꯝꯅ? ꯀꯔꯟꯖꯤꯠꯁꯨ ꯂꯥꯡꯉꯝꯕꯤꯗ ꯍꯟꯗꯛꯇꯤ ꯈꯪꯀꯧ ꯀꯧꯔꯛꯏ. ꯂꯥꯡꯉꯝꯕꯤ, ꯊꯦꯡꯂ ꯂꯥꯛꯑꯣ, ꯆꯠꯂꯁꯦ. ꯅꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯣ. ꯀꯀꯥꯁꯦ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯃꯅꯥꯎꯄꯥꯁꯤꯡꯅꯤ. ꯏꯃꯥ ꯎꯅꯒꯦ ꯍꯥꯏ. ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯃꯤꯟꯅꯍꯧꯔꯒꯦ. ꯁꯥꯎꯅꯨꯀꯣ ꯅꯣꯏ. ꯀꯔꯟꯖꯤꯠꯁꯨ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯝꯗ꯭ꯔꯦ. ꯌꯥꯏꯐꯕꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯂꯒ ꯃꯆꯜꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯇꯥꯎ ꯑꯦꯂꯦꯛꯁꯀ ꯄꯨꯟꯅ ꯍꯟꯈ꯭ꯔꯦ. ꯈ꯭ꯔꯤꯁꯇꯣꯄꯔꯗꯤ ꯁꯣꯝꯗ ꯃꯨꯛꯅꯔꯤꯕ ꯀꯥꯇꯨ ꯎꯗꯈꯩ ꯆꯠꯈꯤꯕ ꯖꯦꯂꯤꯅꯥꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯌꯥꯏꯐꯕꯁꯨ ꯆꯠꯈ꯭ꯔꯤꯕ ꯀꯔꯟꯖꯤꯠꯇꯨꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯒ ꯂꯥꯡꯉꯝꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈ꯭ꯔꯦ. ꯆꯤꯡꯈꯩꯁꯨ ꯕꯤꯌꯔ ꯀꯦꯟ 2-3ꯃꯨꯛ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯐꯖꯅ ꯉꯥꯎꯊꯈ꯭ꯔꯦ. ꯗꯦꯅꯦꯜꯁꯨ ꯆꯤꯡꯈꯩꯒ ꯄꯥꯔꯒ ꯉꯥꯎꯊꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯣꯌꯥꯉꯝꯕꯒ ꯌꯥꯔꯤꯛ ꯉꯥꯟꯕꯒꯗꯤ ꯏꯉꯥꯎ ꯉꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯇꯥꯎ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ. ꯀꯦꯟ ꯑꯃꯃꯝꯁꯨ ꯄꯥꯏꯔꯤ. ꯊꯛꯂꯤꯕ ꯊꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ. ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯇꯥꯎ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ. ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯦꯟ ꯑꯃꯃꯝꯗꯨꯁꯨ ꯊꯛꯇꯕꯤꯗ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ. ꯆꯤꯡꯈꯩꯁꯨ ꯉꯥꯎꯔꯝꯅꯤꯅ ꯗꯦꯅꯦꯜꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ. ꯃꯁꯤ ꯕꯥꯃꯣꯟ ꯃꯆꯥ ꯆꯟꯗꯥꯟꯁꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯄꯗꯣ
ꯄꯨꯂꯞ ꯆꯠꯃꯤꯟꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯏ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯍꯥꯏꯕ꯫ ꯗꯣꯅꯥꯜꯗꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯣ, ꯑꯩꯒꯤ ꯊꯧꯔꯥꯅꯤꯗꯣ ꯂꯧꯗꯤ ꯁꯣꯏ ꯂꯧꯅꯤꯗ, ꯃꯥꯅ ꯂꯣꯠꯇꯅ ꯀꯌꯥꯝ ꯀꯨꯏ ꯂꯣꯠꯇꯣꯏꯅꯣ? ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯗꯤ ꯐꯥꯔꯣꯏꯁꯨ ꯂꯧ ꯇꯥꯔꯦꯗꯅ꯫ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ, ꯃꯥꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯜꯕꯤꯅꯥ ꯕꯖꯥꯁꯃꯇꯤ ꯃꯌꯨꯝꯗꯣ ꯑꯜꯕꯤꯅꯥꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯈꯤꯕꯤ, ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯈꯪꯍꯟꯕꯤꯈꯤꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯦꯕ꯫ ꯆꯤꯡꯈꯩꯁꯨ ꯍꯥꯏꯔꯤ ꯃꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯩꯒꯤ ꯑꯇꯥꯇꯣꯟ, ꯑꯩꯒꯤꯁꯨꯅꯤ꯫ ꯁꯣꯔꯣꯛꯈꯥꯏꯕꯝ ꯈ꯭ꯔꯤꯁꯇꯤꯗꯣ ꯃꯥꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯟꯈꯤꯕꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯥꯁꯨꯅꯦ ꯍꯟꯗꯛꯇꯤ ꯌꯥꯗ꯭ꯔꯁꯨ ꯐꯥꯔ ꯂꯧꯅꯤꯌꯦ꯫ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯃꯇꯥꯎ ꯑꯅꯤꯅ ꯌꯨ ꯁꯨꯠꯇ ꯉꯥꯎꯔꯒ ꯅꯨꯡꯒꯤ ꯋꯥ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ, ꯂꯣꯌꯥꯉꯝꯕꯗ ꯑꯣꯏꯅ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯌꯥ, ꯅꯪꯗꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯤ ꯂꯩꯇꯕ꯭ꯔꯥ? ꯂꯣꯌꯥꯉꯝꯕꯁꯨ ꯕꯤꯌꯔꯗꯨ ꯊꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯁꯦꯀꯦꯟ ꯑꯃꯅꯤ ꯂꯩꯔꯕ ꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯔꯣ꯫ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯂꯣꯌꯥꯉꯝꯕꯗ ꯁꯥꯎꯔꯥꯡꯅꯅ, ꯑꯁ, ꯑꯩꯗꯤ ꯅꯣꯏ ꯂꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯣ, ꯅꯪꯒꯤ ꯇꯁꯦꯡꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕ ꯃꯤ ꯂꯩꯇꯕ꯭ꯔꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯂꯣꯌꯥꯉꯝꯕꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯇꯨꯅ ꯑꯃꯨꯛ ꯆꯥꯕꯗꯨ ꯍꯧꯈ꯭ꯔꯦ꯫ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯂꯣꯌꯥꯉꯝꯕꯗꯗꯤ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯦꯅꯦꯜꯒ ꯆꯤꯡꯈꯩꯒꯗꯤ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯌꯥꯔꯤꯛꯉꯥꯟꯕꯒ ꯂꯣꯌꯥꯉꯝꯕ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯂꯣꯌꯥꯉꯝꯕꯁꯨ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯝꯕꯗꯨ ꯀꯩ ꯈꯜꯂꯒ ꯍꯥꯏꯔꯛꯄꯅꯣ ꯈꯪꯗꯦ, ꯇꯞꯅ ꯃꯆꯤꯟꯗꯨꯗꯩ ꯍꯥꯏꯔꯛꯏ꯫ ꯂꯩ, ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯈꯟꯈꯤꯕ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯑꯩ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯖꯗ꯭ꯔꯤꯉꯩ ꯃꯥꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯈꯤꯕ ꯅꯨꯡꯁꯤꯕꯤ ꯃꯆꯨꯁꯤꯗꯤ ꯀꯣꯛꯄ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ, ꯀꯣꯛꯁꯨ ꯀꯣꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯂꯣꯌꯥꯉꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ꯫ ꯂꯩꯁꯅꯥꯒ ꯅꯣꯡꯃ ꯂꯣꯌꯥꯉꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯁꯥꯒ ꯄꯨꯟꯅ ꯇꯨꯁꯤꯟꯈꯤꯕ ಮಿಕುꯞꯇꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯂꯣꯌꯥꯉꯝꯕꯒ ꯂꯩꯁꯅꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯁꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯈꯪꯍꯧꯗ ꯃꯁꯥꯗ ꯑꯁꯥꯎꯕꯗꯨꯁꯨ ꯈꯪꯂꯥꯡꯂꯛꯏ꯫ ꯁꯣꯝꯗ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥ ꯊꯦꯡꯂꯁꯤꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯗ ꯄꯥꯈꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯂꯩꯁꯅꯥꯗ ꯍꯪꯂꯛꯏ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯆꯥꯛ ꯆꯥꯅꯕꯗꯣ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯤ ꯀꯥꯏ ꯍꯥꯏꯔꯝꯕ꯭ꯔꯥꯃꯤ? ꯏꯃꯥꯁꯦ ꯑꯩꯉꯣꯟꯗꯗꯤ ꯊꯦꯡꯂꯛꯀꯅꯤꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯁ, ꯀꯔꯤꯅꯣ ꯃꯤ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯍꯤꯡ ꯑꯣꯏꯔꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯈꯪꯗꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ, ꯍꯌꯦꯡ ꯊꯕꯛ ꯆꯠꯀꯗꯕꯁꯨ ꯂꯩꯔꯤꯕꯅꯤ ꯃꯥꯁꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯁꯅꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯁꯤꯅ ꯄꯥꯈꯠꯂꯤꯕꯗꯨꯗꯩ ꯃꯥꯁꯨ ꯍꯦꯟꯅ ꯄꯥꯈꯠꯆꯔꯤꯕꯅꯤ꯫ ꯄꯨꯡꯗꯤ 12 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯏꯃꯨꯡ ꯍꯦꯛ ꯆꯪꯂꯛꯄꯒꯤ ꯁꯣꯐꯥ ꯊꯥꯔꯤꯕ ꯀꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯌꯥꯔꯤꯛꯉꯥꯟꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯐꯝꯂꯤꯕꯗꯨ ꯐꯥꯎꯕ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤꯕꯅꯤ꯫ ꯃꯃꯧꯅ ꯐꯝꯃꯒ ꯎꯏꯕꯗꯨꯁꯨ ꯃꯅꯦꯝ ꯂꯩꯃꯗꯤ ꯎꯔꯤꯕꯅꯤ꯫ ꯂꯩꯃꯅ, ꯕꯦꯝꯃ, ꯅꯁꯥꯗꯣ ꯋꯥꯕꯅ ꯂꯩꯔꯝꯒꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ, ꯏꯃꯥꯁꯤ ꯑꯣꯏꯅꯅꯦ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ꯫ ꯂꯩꯁꯅꯥꯅ, ꯏꯃꯥꯁꯦ ꯌꯥꯅꯤꯗ, ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯝꯃꯨ ꯍꯜꯂꯛꯄ ꯉꯥꯏꯒꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯂꯩꯃꯁꯨ ꯊꯣꯡ ꯍꯥꯡꯅꯕ ꯊꯣꯛꯈꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯅꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯂꯨꯕꯗꯗꯤ ꯂꯩꯃꯗꯤ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯔꯤꯛꯉꯥꯟꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯌꯥꯔꯤꯛꯉꯥꯟꯕꯁꯨ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯇꯧꯔꯒ ꯆꯪꯂꯛꯏ꯫ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯃꯥꯏꯊꯣꯡꯗꯨ ꯁꯥꯎꯅꯤꯡꯕꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤ꯫
ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯄꯁꯤꯃꯨꯛ ꯄꯥꯝꯖꯗꯕ ꯑꯅꯤ ꯁꯨꯗꯦ ꯂꯩꯃꯒꯤ ꯃꯐꯝꯗꯗꯤ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯒꯠꯍꯜꯂꯕꯅꯤ꯫ ꯋꯥ ꯉꯥꯡꯒꯟꯗꯕꯁꯨ ꯑꯣꯏꯔꯕꯅ ꯄꯥꯝꯖꯗꯕ ꯌꯥꯅꯤꯡꯗꯕ ꯄꯨꯝꯅꯃꯛꯇꯨ ꯃꯅꯦꯝ ꯃꯀꯨꯗ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯄꯨꯔꯣꯏꯕ ꯌꯥꯔꯤꯛ ꯉꯥꯟꯕꯗ ꯐꯥꯎ ꯀꯟꯅ ꯍꯥꯏꯗꯕꯅꯤ ꯂꯩꯁꯅꯥꯁꯨ꯫ ꯀꯨꯏꯔꯦ ꯃꯥꯅ ꯑꯁꯨꯝ ꯂꯩꯔꯛꯄ ꯌꯨꯝꯁꯤꯗ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒ ꯂꯩꯔꯛꯄꯁꯤ ꯆꯍꯤ ꯐꯥꯗꯧꯔꯕꯅꯤ꯫ ꯆꯍꯤ ꯐꯥꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯐꯥꯎꯕ ꯂꯩꯁꯅꯥꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯌꯥꯔꯤꯛ ꯉꯥꯟꯕꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯤꯆꯥꯟꯅꯕ ꯑꯃꯨꯛ ꯐꯥꯎ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯃꯥꯕꯨ ꯊꯩꯗꯨꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ, ꯀꯥ ꯄꯨꯜꯂꯒꯁꯨ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯆꯪꯁꯤꯜꯂꯒ ꯐꯨꯒꯦ ꯐꯥꯎ ꯇꯧꯔꯛꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯒ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯂꯩꯃꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯂꯩꯁꯅꯥꯅ, "ꯏꯃꯥꯁꯤ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕꯤꯔꯣ. ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦꯕ ꯏꯃꯥꯁꯤ." ꯂꯩꯃꯁꯨ ꯀꯨꯏꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯗꯨꯅ ꯂꯩꯔꯛꯄꯁꯤ꯫ ꯍꯥꯟꯅꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯁꯤ ꯃꯇꯧꯅꯨ ꯍꯥꯏꯕ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ, "ꯍꯦ, ꯅꯪ ꯍꯌꯦꯡꯅꯦ ꯅꯔꯣꯝ ꯆꯨꯝꯗ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯗꯕꯅꯤ. ꯏꯃꯥꯁꯤꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ. ꯆꯠꯂꯣ ꯅꯪ ꯀꯥꯗ." ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯃꯃꯥꯁꯤꯅ ꯑꯗꯨꯛ ꯁꯥꯎꯅ ꯉꯥꯡꯂꯛ ꯁꯛꯂꯛꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯕ ꯇꯧꯗꯦ꯫ ꯃꯁꯥꯗꯣ ꯍꯥꯏꯔꯤ मागी थोकपा चंफम थोकपा मागी कादा काख्रे। लैसनासु मनेमबु इंथिना पोथाहलमलगा अमुक यारिक नानबगी कादा चक। लैसनासु मनेमबु इंथिना पोथाहलमलगा अमुक यारिक नानबगी कादा कारई। का हेक यौबगा मासु यारिक नानबना फमलगा लैबदुदा तपना चंगलक्तुना, "यंबो चा खरा चानबा तौसेरा, अैसु यंबो ngairamane." यारिक नानबसु खुमलक्ते मथक्ता लिटलिबा फुरितु तपना लौथोकनबा तौई। लैसनासु चंगसिनना फुरितु लौथोके हाइना तौजरुई। अदुबु यारिक नानबना मखुत्तु कंथोक्तुना कन्ना लाउरई। "पारकनो हुरानबे." मखोलदु खरा कंतक्नना यारिक नानबसु लैसनाबु इंथोकलगा हाइरकपनी। लैसनासु इलक्पदुदा अमुक चप लेपलगा तुमिन लैख्रे। यारिक नानबसु हाइरी मखा अदुमक तारई। "लमचटलुदबी नंगना हेक्ता सोकपा याबा मिरोइसे? हाँ, नंगना हेक्ता इराय लाइना थेंगबा याबा मिरो? हुरानबे इनिंगदेना सकतो नसाना बाप ताद्रबा हा? नंग नसासे कोक यावदबा मिरबा? असुक थीना चैरिबा ngangbase नंग नमाइदो इकाइबा हाइबदो अमत्ता खंगदेनेको? तौंगंबी हुरानबीनिना अैगी नुंसीबा पुंबा काहेनबी अैगी हक्चांगबु नंगना उख्रबसुने पुंसीसिमगी ओइना नंगबु लौसिनबा नुंसीबदुदी नमंगदबाव खनगनो। नुपा उबा खुदिंगी लांग थाकपदो अैगोंददी यारो खंगलेदना." लैसनादी भाप ताबा ngamdre यारिक नानबना हाइरकलिबा वाफमसी युगा ngawrabadुदा मासु कन्ना हाइजदे तबना इन्ना दुमा खुमली। "यंबो यारेसे हौजिक्ति ngangaनुसे पुथाबिनबा तौरो फी होंगनबा होटनाबिरो." लैसनासु यारिक नानबना ngang-saklibadu खंदोकलगा हाइजरकपनी। अदुबु खंगौदे महाकना पाइरुरिबा खुदांगदो यारिक नानबना कंथोकलगा ममाइदा खुपाकना थाखिबा। "अैना हौजिक हाइरिदो कनादा हाइबा ओइना खलुरगे? हाँ, अैना अै इसा सोलकनो थेंगलकनो हाइरदी कोकतोकपा कयाम काय? कैगिनो नंगना से याम अनम कलिसे? हाँ, नंगी अनम कनबदो अैंगोंदा चंगिसिरो? ओय नसक्तो याम येनिंगदे, अै मांगदा याम कुइना लेपनो." लैसनासु ममित अनीदु मपी सिंथरकले। असुमना खुद यौना चै nganglakpasidi मागी थमोइददी खजिक सोकपा हाइबदो ओइरे। हाना फना ngang चैरबसु मथ्वाइ नुंगाइत्रबसु पेंथोकपा अमदि खंदोकलगा लैरंबनी। अदुबु हौजिक्ति यारिक नानबना माइदा मखुत यौना थारकपसिदा लैसनादी यारिक नानबदा खजिक वारौख्रे। असुमना खंगौदा यारिक नानबना हेक यु ngawraga mangonda penda kholaw laurabasi toirabani। अदुबु तोइरबनी हाइबा मरक्तुदा ngasi gi खुद यावना
ꯆꯩ ꯉꯥꯡꯕꯁꯤꯗꯤ ꯑꯃꯨꯛ ꯐꯥꯎ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯀꯔꯤ ꯂꯥꯏꯕꯨ ꯇꯣꯡꯂꯛꯄꯅꯣ ꯈꯪꯗꯦ, ꯑꯉꯥꯎꯕ ꯃꯤꯍꯨꯜ ꯍꯨꯜꯂꯤ ꯅꯨꯄꯥꯁꯤ꯫ ꯈꯨꯄꯥꯛꯁꯤꯗꯒꯤ ꯍꯦꯟꯅ ꯀꯌా ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯅꯪ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯣꯛ ꯅꯁꯥꯏꯒꯥꯎꯗ ꯆꯪꯕ ꯀꯌꯥꯝ ꯀꯥꯏꯒꯦ? ꯍꯥ? ꯆꯠꯈ꯭ꯔꯣ ꯆꯣ, ꯑꯩ ꯅꯥꯛꯇ ꯂꯦꯞꯂꯅꯨ, ꯆꯠꯂꯣ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯔꯦꯛ ꯉꯥꯟꯕꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯨ ꯇꯊꯛ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯁꯤꯗ ꯏ ꯁꯨꯝ ꯀꯥꯕ ꯍꯦꯜꯂꯛꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ, ꯅꯪ… ꯂꯩꯁꯅꯥꯁꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤꯗꯨꯅ ꯃꯄꯤ ꯇꯞꯅ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯣ, ꯐꯨꯋꯣ, ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯐꯨꯋꯣ, ꯋꯥꯔꯛꯄꯤꯌꯨ꯫ ꯍꯨꯔꯥꯟꯕꯤ ꯇꯧ ꯉꯝꯃꯤ ꯑꯩꯗꯤ ꯌꯥꯝꯕꯨꯡꯒꯤ ꯃꯤꯆꯩꯁꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯈꯥꯡꯗꯨꯅ ꯂꯩꯕꯁꯨ ꯑꯩ ꯉꯝꯅꯤꯌꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯅ ꯑꯗꯨꯛ ꯂꯥꯟꯅ ꯑꯩꯕꯨ ꯂꯧꯕꯤꯕꯗꯤ ꯑꯩ ꯃꯗꯨꯗꯤ ꯈꯔ ꯋꯥꯔꯧꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯅ ꯆꯩ ꯉꯥꯡꯕ ꯐꯨ ꯆꯩꯕꯗꯤ ꯑꯩ ꯁꯥꯎꯗꯦ, ꯁꯥꯎꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯨꯡꯁꯤ ꯈꯛꯇꯃꯛ ꯎꯠꯄꯤꯕꯗꯤ ꯌꯥꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯕꯨ ꯀꯌꯥꯝ ꯂꯥꯜꯂꯒꯦ, ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯌꯥꯔꯦꯛ ꯉꯥꯟꯕ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯂꯩꯁꯅꯥꯗ ꯊꯧꯔꯕ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫